Russia Ukraine gi city capta Yamna Tamthiba Mawonggi attack Chatthakhre Ukraine da Russia gi missile amasung drone strike sing tawkhre yamdrabda miyoi 15 sikhre amasung atopa 113 asok apan nakhankhre Ukraine gi president Volodymyr Zelensky na haikibada ngarang numidang Chatthakiba attack aduda sikibagi ayamba saruk capta report tawki loinana chahi ahum halaklaba Russia amadi Ukraine anigi warda capital aduda khwaidagi yamna sathiba attack singi manungda amani haiki block of flat amagi saruk ama mapung fana manghan takhanki amasung rescue tawriba singna hingduna leiba miyoi sing thiduna makhoibu lawthoknabagi damak thiba humba thabak chathaki Ukraine gi president phongdoki capta chorakna mafam kuntare sokhan ki haina Interior Minister Ihor Clement Kona haikre loinana Odessa da tawrakiba strike amanda miyoi ama siki amasung miyoi tara asok apan nakhankhre Zelensky na hairi madudi leibak sinba thungna Chatthakiba attack singda apunba drone chamri gani phu amasung missile kuntra gani thoi sijanaki haina mahakna hairi Kyiv ki Mayer Vitali Klitschkona capital da United States ki citizen ama yaungna laikidabagi paulaki Ukraine da mapung fana lanthengna kiba chahi ahum hena US na lanasigi waroisin puraknaba ceasefire tongnaba hotnarabasu Moscow na makhatana chathare